ngasi Imphal Talkative na mayamgi mafamda puduna lakliba wari asi Ningsinglubada Eigi Punshi. Hairiba wari asi Sok Lising Aniga Nimfu Humdoi. Haibadi 2043 da Pokpa Nupi Macha Amakakna Mapagi Dari Parubagi wari ni. Wari asi fiction ni. Semjin Sajen ba wari ni. Kanagumba hingliba natraga sikiba mi amattaga mari lainajadi. Khambi Nupi Macha Amakakni. Yamna ngausinai. Mamaga mapaga na senabada yamna wazi. Adubu wari taba lila drama yengba love story da yamna thawai yauji. Ngauksin nazarabasu magi afabagul amadi oidaba ngangdi mapaga talai. Awan ngai khudingmak mapaga da tanai. Nungti numit khudingi mapaga wari linai. Nongmadi mapagi ka adu loisin khomjinbada upu manungda diary amakak thingnai. Diary adu paikhatuna mapagi phamungda phamduna yengi. Diary adugi cover da Ningsinglubada Eigi Punshi haina thaba urami. Diary adu phaktok horai. Ahanba lamaida 2016 Indian Institute of Technology Chennai haina thaba urami. Chennai adugi makhadana by Lanchenba haina mapagi ming ado iramba urai. Diary adu paningbana khambi mathangi ani suba lamaido phaktok paba horai. Chennai gi sakraba maisa aduda aikoina leiriba ka adugi leimaida ising aing bahidoktuna hipnaba matam ceiling pel mathakta pali fan aduna kanna unglabasu humlakliba nungsit adudi asaba ngaktani kakhu macha aduda engineer oidaba yadi khanduna lairik panari exam loiba numit amada imanaba kharaga punduna wine shop amada aikoi party tawrami kanna ngawrokpa matam aduda aigi imana engonda call tawrai aina call adu paikhaladuna hello ima kai haige mamana kadaida leirino yamna langma makhol yamna tai aina mu khummi ima ai numidangi chanaba ensang leiba thoiye bazar maraktani khumlami mamana nangna handak tholakpada noi antina nanga nupi amaga sakhang maikhang na hangani hairei isa da sigi pause tamge na tawrokpani hairei aina imada amuk kona tawroklage haraga thami matam ado nupi da thawai iyaw yawjadaba yamna samjana leijabani aisi aikoi party loraga metro train tongnaba station da kumthare ngai haksum train ngairingaida nupi ama hairum tawduna aigi nakta leblagi station dagi metro train tongnaba kakhali phampham de amatta phangdre aikoi lepna train adugi manungda tongduna lai ngai hakki matungda yu ngauri tawba nupi ado aingona ngasilaktuna magi sagi thakiba mayamdo osilai mahak gyan tadana aingonda kanna konsilai train adugi manungda yauriba mising ado aingonda kufet munna yengi aisu tawpham khangde ngai ha station amada train ado hek khambaga nupi ado mayam phampham amada thamduna ai khongjel yang na thogai wakhal sida aine tawriba se chumbrane migi mating pangbase kayamuk kaige haina khalakpa mikupta amuk gyan mangduna leiriba nupi adu tamna lai nupi adugi manakta aisu phami wakhal munna khali kamaina matomda hundoklamgani nupi si maitei su malik khalai ai kari su khalluba tawdana station adugi manak nakpada leiba hotel amada changduna room ama lawi gyan manglaba nupi ado hotel adugi famungda potha halami kaya da pangkhrabano aisi hotel adugi mapu aduna nupi kidnap tawbagi namada aisi police na fahalli lokapta namsilli numituma adum lokapta leli nongalakpada iraldi leitabani adum lokapta gi thorai khallubada angakpa madi oi adubu nupi adu unabadi phangdre mathangi numita class kan na yauri phone ama laklami hanjin tawrakpaduda class tugi mapal thoktuna ai phone du paikhatli nupi ni tawraklibedu maming mathaga amata haidi ngarangi thogdokto ai khangba pami amadi cafe coffee day express ta unana ba hairei aduga phone thamki ayhak tawpham khangdi wangang pham khangdana kaisu thoidokpa khalludana leirami anirek suba call amuk lai aina paikhale hello haiba nangdringai nupi eduna hojik laktaba yaroi ngaiduna leire amuk hairamlaga phone ado amuk thamkhre ai chattadi chatlage khallaga class tagi thoglai cafe coffee day express yauduna manungda aina koyeng yengi table amada naitom phamduna leiba nupi amadi ui
ꯇꯦꯕꯜ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯕꯒ ꯅꯨꯄꯤ ꯑꯗꯨꯅ ꯐꯤꯡꯂꯞꯅ ꯐꯝꯃꯨꯅꯦ ꯕꯣꯟꯙꯨ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯞꯇ꯭ꯔ ꯑꯗꯨ ꯎꯕꯗ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯒꯤ ꯃꯤꯡ ꯖꯣꯌꯥ ꯑꯩꯁꯨ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯅꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ BA ꯇꯧꯏ ꯑꯩ ꯀꯤꯔꯞ ꯑꯗꯨꯝ ꯌꯦꯡꯏ ꯐꯤꯡꯁꯨ ꯌꯥꯝꯅ ꯐꯤꯡꯏ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯖꯣꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ 이반이 ꯌꯥꯝꯅ ꯆꯝꯅ ꯐ꯭ꯔꯦꯟ ꯑꯣꯏꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏꯔꯒ ꯑꯩꯅ 인지니어링ꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯔꯝꯃꯤ ꯖꯣꯌꯥ ꯋꯥꯔꯤꯗꯣ 이따 ꯇꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯏ ꯃꯥꯅ ꯆꯠꯂꯁꯤꯔ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯐꯠ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ ꯀꯦꯐꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯒꯤ ꯔꯦꯟꯇꯨ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯤꯟꯕꯤꯔꯨꯏ ꯅꯨꯃꯤꯠꯇꯨ ꯑꯩ ꯀ꯭ꯂꯥꯁ ꯃꯤꯁ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯇꯅ ꯑꯩꯒꯤ ꯔꯦꯟꯇ ꯍꯜꯂꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯖꯣꯌꯥꯒ ꯑꯩꯒ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯏꯅ ꯀ꯭ꯂꯥꯁ ꯕꯪ ꯇꯧꯗꯨꯅ 이반이 ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯄꯥꯔꯛꯇ ꯆꯠꯄ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯏ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯃꯉꯣꯟꯗ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯦ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯈꯟꯖꯤꯟꯕ ꯂꯩꯇꯦ ꯃꯥ ꯋꯥꯔꯤ 이ꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯋꯥꯔꯤ ꯇꯥꯕꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯧꯅ ꯇꯧꯏ ꯑꯩꯉꯣꯟꯗ ꯎꯠꯊꯣꯛꯄꯗꯤ ꯇꯧꯗꯦ ꯀꯔꯤ ꯃꯔꯝꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯄ ꯇꯧꯗꯦ ꯑꯩꯁꯨ ꯍꯪꯂꯨꯗꯦ ꯑꯁꯨꯝꯅ ꯖꯣꯌꯥꯒ ꯑꯩꯒ 이만ꯅꯕꯤ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ 이ꯆꯝ ꯆꯝꯅ ꯇꯤꯟꯅꯖꯔꯕꯁꯨ ꯊꯃꯣꯏꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯎꯅꯤꯡꯕ ꯃꯥꯇꯒ ꯂꯣꯏꯅꯕ ꯄꯥꯝꯂꯛꯂꯤ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯂꯤ 11 ꯅꯕꯦꯝꯕꯔ ꯃꯥꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯖꯣꯌꯥꯕꯨ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯃꯥꯕꯨ ꯀꯦꯐꯦ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯑꯆꯥ ꯑꯊꯛ ꯑꯍꯥꯎ ꯑꯊꯨꯝꯅꯆꯤꯡꯕ ꯄꯤꯖꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯔꯦꯟꯇ ꯆꯪꯂꯨꯕꯅꯤ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯩꯅ ꯂꯝꯕꯤ ꯍꯜꯂꯛꯄꯗ ꯖꯣꯌꯥꯒ ꯇꯣꯏꯅ ꯆꯪꯕ ꯀꯦꯐꯦ ꯑꯃꯗ ꯏꯇꯣꯝꯇ ꯊꯋꯥꯏ ꯋꯥꯅ ꯆꯪꯂꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯍꯟꯖꯤꯟ ꯇ꯭ꯔꯥꯏ ꯇꯧꯈꯤ ꯑꯗꯨꯕꯨ ꯄꯥꯏꯈꯤꯗ꯭ꯔꯦ ꯀꯦꯐꯦ ꯑꯗꯨꯗ ꯀꯣꯐꯤ ꯑꯃ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯌꯦꯡꯂꯨꯏ ꯇꯦꯕꯜ ꯑꯃꯗ ꯖꯣꯌꯥ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗꯦ ꯈꯪꯍꯧꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯆꯤꯟꯊꯔꯛꯈꯤ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯛꯄ ꯃꯩꯔꯤ ꯑꯗꯨꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯣꯐꯤ ꯀꯞ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯏ ꯀꯗꯣꯝꯗꯒꯤ ꯎꯈꯤꯕꯅꯣ ꯈꯪꯗꯦ ꯖꯣꯌꯥ ꯑꯩꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯂꯟꯆꯦꯟꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯖꯣꯌꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯅ ꯍꯜꯂꯣ ꯀꯝꯗꯧꯔꯤ ꯃꯈꯥ ꯇꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯜꯂꯣ ꯑꯩ ꯖꯦꯛꯁꯟ ꯖꯣꯌꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯑꯗꯨꯒ ꯂꯟꯆꯦꯟꯕ ꯅꯪꯒꯤ ꯋꯥꯔꯤ ꯅꯪꯒ ꯃꯥꯒ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕꯁꯤꯁꯨ ꯖꯣꯌꯥꯅ ꯍꯥꯏꯔꯛꯂꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯖꯣꯌꯥꯗ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯏ ꯖꯣꯌꯥꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯉꯝꯈꯤꯗꯦ ꯖꯣꯌꯥ ꯆꯤꯌꯔ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯅꯕꯥꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯖꯦꯛꯁꯟ ꯌꯥꯝꯅ ꯆꯝꯃꯤ ꯑꯩꯒꯨꯝꯅ ꯖꯦꯛꯁꯟ ꯖꯣꯌꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯕ ꯀꯨꯏꯗ꯭ꯔꯤ ꯑꯩ ꯈꯪꯏ ꯖꯦꯛꯁꯟꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯖꯦꯛꯁꯟꯗ ꯖꯣꯌꯥ ꯂꯣꯏꯅꯔꯒꯦ ꯍꯥꯏꯔꯕꯗꯤ ꯖꯣꯌꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤꯡ ꯑꯩꯅ ꯀꯨꯞꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯄꯥꯔꯛꯇ ꯄꯨꯕꯤꯗꯨꯅ ꯅꯪꯅ ꯂꯣꯟꯕ ꯀꯣꯐꯤ ꯐ꯭ꯂꯥꯛꯁꯇ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯖꯣꯌꯥꯗ ꯄꯤꯊꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕꯗ ꯖꯣꯌꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯃꯔꯝꯗꯤ ꯍꯪꯉꯨꯅꯨ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡ ꯊꯧꯒꯠꯂꯨ ꯍꯔꯥꯎꯍꯜꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯖꯣꯌꯥ ꯌꯥꯝꯅ ꯍꯔꯥꯎꯕꯅꯤ ꯑꯩꯅ ꯖꯦꯛꯁꯟꯗ ꯍꯥꯏꯔꯝꯃꯤ ꯖꯦꯛꯁꯟ ꯉꯛꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯏ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯖꯣꯌꯥꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯨꯕ ꯂꯩꯇꯦ ꯃꯥꯒꯤ ꯀꯟꯇꯦꯛ ꯄꯨꯝꯕ ꯑꯩ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯩꯒꯤ ꯂꯩꯐꯝꯁꯨ ꯍꯣꯡꯂꯦ ꯃꯇꯝ ꯑꯗꯣ ꯑꯩ ꯏꯟꯖꯤꯅꯤꯌꯔꯤꯡ ꯂꯣꯏꯗꯨꯅ ꯊꯕꯛ ꯀꯟꯅꯁꯨ ꯊꯤꯔꯤ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯑꯩ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯍꯧꯔꯦ ꯃꯇꯝ ꯀꯨꯏꯅ ꯆꯪꯂꯨꯗ꯭ꯔꯕ ꯖꯣꯌꯥꯒ ꯑꯩꯒ ꯇꯣꯏꯅ ꯆꯪꯂꯝꯕ ꯀꯦꯐꯦ ꯑꯃꯗ ꯑꯩ ꯆꯪꯗꯨꯅ ꯀꯣꯐꯤ ꯊꯛꯂꯝꯃꯤ ꯑꯩꯅ ꯐꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯖꯣꯌꯥ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯐꯝꯖꯤꯜꯂꯛꯏ ꯖꯣꯌꯥꯅ ꯁꯥꯎꯅ ꯌꯦꯡꯂꯨꯗꯨꯅ ꯅꯪꯒꯤ ꯀꯟꯇꯦꯛ ꯁꯤꯜꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕ ꯇꯧꯗꯅ ꯆꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯩ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯩꯅ ꯅꯪ ꯖꯦꯛꯁꯟ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯤꯕ꯭ꯔꯥ ꯍꯪꯉꯤ ꯖꯣꯌꯥꯅ ꯑꯩ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇꯣ ꯅꯪꯒꯁꯨ ꯎꯅꯩꯗꯅ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯅꯪꯅ ꯍꯥꯏꯔꯝꯕ ꯋꯥ ꯃꯌꯥꯝꯗꯨ ꯇꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯖꯦꯛꯁꯟꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯋꯥꯔꯤ ꯃꯈꯥ ꯍꯪꯗ꯭ꯔꯦ ꯀꯦꯐꯦ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯖꯣꯌꯥꯅ ꯑꯩꯉꯣꯟꯗ ꯍꯌꯦꯡꯁꯤ ꯊꯤꯔꯤꯁꯨꯂꯝ ꯆꯤꯡꯗꯣꯜꯗ ꯎꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯗ ꯏꯕꯥꯅꯤ ꯎꯅꯕ ꯃꯇꯝꯗ
ꯑꯩꯅ ꯖꯣꯌꯥꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯖꯣꯌꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯆꯤꯊꯤ ꯑꯣꯏꯅ ꯏꯔꯒ ꯄꯤꯔꯛꯅꯕꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯔꯦꯟ ꯑꯗꯨꯗ ꯍꯜꯂꯛꯂꯤ꯫ ꯑꯩ ꯀꯥꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯆꯤꯊꯤ ꯏꯕ ꯍꯧꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯑꯩꯅ ꯖꯣꯌꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯖꯣꯌꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯕ, ꯏꯆꯝ ꯆꯝꯅ ꯏꯃꯥꯟꯅꯕꯤ ꯑꯣꯏꯅ ꯇꯤꯟꯅꯖꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯃꯥꯡꯈꯤꯒꯗ꯭ꯔꯥ? ꯆꯝꯖꯔꯕꯤ ꯅꯪꯕꯨ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯅꯤꯡꯕ ꯀꯥꯏꯔꯕ, ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯂꯦꯞꯈꯤꯅꯤ ꯍꯥꯏꯕ ꯐꯨꯝꯗꯨꯅ ꯊꯝꯕ ꯄꯨꯝꯅꯃꯛ ꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯆꯤꯝꯕꯥꯜꯁꯤꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯆꯤꯊꯤ ꯑꯗꯨꯗ ꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯊꯤꯔꯤꯁꯨꯂꯝꯒꯤ ꯆꯤꯡꯗꯣꯜꯗ ꯀꯥꯈꯠꯂꯤ꯫ ꯖꯣꯌꯥ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯣꯏꯕꯗ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯔꯕ ꯑꯁꯪ ꯑꯃꯥꯟ ꯌꯦꯡꯗꯨꯅ ꯃꯤꯠꯀ ꯆꯥꯟꯅꯅ ꯋꯥꯔꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯩ ꯅꯨꯃꯤꯠꯇꯣ꯫ ꯑꯃꯨꯛ ꯐꯝꯃꯤ꯫ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯖꯣꯌꯥꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯏꯕ ꯆꯤꯊꯤ ꯑꯗꯨ ꯄꯣꯔꯛꯄ꯭ꯔꯥ ꯍꯪꯂꯛꯏ꯫ ꯑꯩꯅ ꯑꯩꯒꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯖꯣꯌꯥꯅ ꯃꯉꯣꯟꯗꯒꯤ ꯆꯤꯊꯤ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯦꯟꯚꯦꯂꯞ ꯑꯃꯗ ꯏꯕꯥꯅꯤꯒꯤ ꯆꯤꯊꯤ ꯑꯗꯣ ꯍꯥꯞꯇꯨꯅ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯧꯊꯣꯛꯇꯨꯅ ꯐꯨꯝꯂꯝꯃꯤ꯫ ꯑꯩ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯏꯕꯥꯅꯤꯒꯤ ꯆꯤꯊꯤ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯐꯨꯝꯂꯤꯕꯗꯤ ꯍꯪꯉꯤ꯫ ꯖꯣꯌꯥꯅ ꯏꯕꯥꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯐꯨꯝꯂꯤꯕ ꯆꯤꯊꯤꯁꯤꯡ ꯑꯁꯦ ꯍꯥꯡꯇꯣꯛꯇꯨꯅ ꯄꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯕꯥꯅꯤ ꯆꯍꯤ 2 ꯆꯨꯞꯅ ꯏꯁꯥꯒꯤ ꯏꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯁꯤ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛꯇꯤ ꯇꯧꯔꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯑꯃꯃꯝ ꯐꯪꯂꯕꯗꯤ ꯍꯥꯏꯔꯤꯅꯤ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯖꯣꯌꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯔꯝꯃꯤ꯫ ꯆꯍꯤ 2 ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯡꯕ, ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯒꯗꯕ ꯃꯇꯝ ꯑꯃꯗꯤ ꯑꯣꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯤꯅꯗꯤ ꯌꯥꯗꯕ ꯉꯝꯗꯦ꯫ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯍꯟꯅꯔꯛꯏ꯫ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯈꯤꯗ꯭ꯔꯦ ꯆꯍꯤ 2 ꯉꯥꯏꯕ ꯑꯣꯏꯅ꯫ ꯑꯩ ꯃꯅꯤꯄꯨꯔꯗ ꯊꯥ 2-3ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯥ ꯏꯄꯥꯅ ꯑꯩꯕు ꯃꯇꯝ ꯀꯨꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯃꯄꯥꯟ ꯂꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯅꯕ ꯏꯃꯥ ꯏꯄꯥꯅ ꯑꯩꯒ ꯆꯥꯟꯅꯕ ꯊꯕꯛ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯑꯃ ꯊꯤꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ SO ꯑꯣꯏꯅ ꯄꯨꯔꯝꯃꯤ꯫ ꯑꯩꯒꯤ ꯑꯟꯇꯤꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯅꯅꯕ ꯀꯟꯅ ꯇꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯅ ꯑꯩꯒ ꯎꯅꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯨꯏꯔꯕꯅꯤ ꯑꯩꯒꯤ ꯑꯟꯇꯤꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯗꯣ ꯎꯅꯅꯕ ꯍꯥꯏꯔꯛꯂꯤꯕꯁꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩ ꯌꯥꯈꯤꯗꯦ꯫ ꯖꯣꯌꯥꯒꯤ ꯋꯥꯈꯜꯗ ꯑꯩ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯑꯄꯥꯝ ꯅꯨꯡꯁꯤ ꯑꯅꯤꯃꯛ ꯖꯣꯌꯥꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯒꯤ ꯋꯥꯈꯜ ꯑꯩ ꯆꯪꯗꯦ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯑꯟꯇꯤ ꯂꯨꯍꯣꯡꯅꯕ ꯇꯛꯂꯝꯃꯤ꯫ ꯑꯩ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯖꯣꯌꯥꯒ ꯑꯩꯒ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯆꯍꯤ 2ꯅꯤ꯫ ꯆꯍꯤ 2ꯗꯤ ꯐꯥꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯀꯔꯤ ꯑꯃꯠꯇ ꯁꯣꯏꯗꯅ ꯑꯩ ꯆꯦꯟꯅꯥꯏꯗ ꯆꯠꯂꯤ꯫ ꯊꯤꯔꯤꯁꯨꯂꯝ ꯆꯤꯡꯗꯣꯜ ꯇꯝꯅ ꯑꯩ ꯀꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯐꯥꯎꯕ ꯉꯥꯏꯔꯝꯃꯤ꯫ ꯖꯣꯌꯥ ꯂꯥꯛꯈꯤꯗꯔꯦ꯫ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯟꯅ ꯑꯩ ꯑꯩꯒꯤ ꯀꯥꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒ ꯑꯩ ꯉꯥꯏꯔꯝꯃꯤ ꯆꯤꯡꯗꯣꯜ ꯑꯗꯨꯗ꯫ ꯉꯥꯏꯕ ꯉꯝꯂꯛꯇꯗꯨꯅ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯨꯝꯂꯤꯕ ꯆꯤꯊꯤꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯖꯣꯌꯥꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯏꯔꯝꯕ ꯆꯤꯊꯤ ꯑꯗꯣ ꯄꯥꯕ ꯍꯧꯏ꯫ ꯂꯟꯆꯦꯟꯕ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯤꯡꯕ ꯀꯥꯏꯕ ꯄꯨꯟꯁꯤ ꯑꯃꯈꯛꯅꯤ꯫ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ꯫ ꯏꯕꯥꯅꯤ ꯇ꯭ꯔꯦꯟꯗ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯒꯤ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯆꯍꯤ ꯐꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯤꯡꯕ ꯀꯥꯏꯕꯗꯨꯅ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯅꯪꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯊꯦꯡꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯅꯪꯒꯨꯝꯅ ꯆꯦꯟꯅꯥꯏꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯇꯧꯕꯤꯕ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ꯫
Thirisulam Singdol Asida, Naitom Horiba Uzao Asigi Makada, Toina Unaduna, Tungi Plan, Mayam Amatomine. Adubu, Kang Hodana, Mahaki Anaba Amadagi, Laikidavani. Ay Mahaka Kangaring Magi, Mama, Mapa, Imung Manung, Loina Kangaki. Lanchenba, Ivani Kangarakwa Matamda, Ivani Toina Unai. Matam Adudasu, Mahaki Mamaga, Phone the Toina Pau Pone. Mamana Aibu, Atopanupa Amada, Unanaba, Sakang Makanganaba, Hanjin Hariknami. Aina di Matam Aduda, Yakidavani. Nangi Nuksibada Ngauraba Tamoshina, Haidopangam Apamba, Aningba Punamak, Tamjillagi Kankivani. Adubu, Imung Manung Anina, Kana Harakpadagi Ai, Nangi Nanaktagi Lapna Jatki Kali. Lanchen Banang Aibudi Waruganuko, Nangi Matam Karagi, Joya. Ai Kang Hodaba, Kalava Safu Amana, Kok the Furakpadona Tawi. Singdol Adugi Uzao Pambi Aduda Ai, Ko Laga Kapi. Set Kreda Nupigi Tamoy, Samudragi Aruba Isinda, Arot Pakaya Laibugum. Adubu Ai Hojiki Kangle. Zoyana Yamna Nuksijaba Nupa Amadi Lerami Haiba. Pumnamak Kautok Lagi Kana, Wari Pumba Maning the Tamlam Laga Ai, Ima Lebakta, Anoba Punshi Ama Sem Lagi Kana, Asa Amagalona Laki. Yum Yoga, Aigi Antina, Matam Kuirabaki Mamangdagi, Haiduna Lakwa, Nupi Ado, Unaragi Kalami. Ningsingli Numit Ado, July 13, Aigi Ipok Numini. Aina Aigi Ka the Ladingai, Antigi Ko Lai. Aibu Antina Cafe Amada, Laknana Bahari. Cafe Adutamna Ai, Haksang Yamna Nana Jali. Table Amada, Anti Amadi Nupi Ama Famduna Labor Urami. Antigi Manaktamna Ai Junction. Aibu Ubuda Antina Aigi Mai Paiduna. Nupi Aduda, Masigi Sagen Banupa Sini. Aina Nangu Matam Kuirabagi Mamangdagi Unanaba Silibado Haina Hirami. Aisu Ingak Nakpamadi Oi. Nupiado Atekana Su Oiramdre. Tamoy Nunda, Lona Punduna Yauriba, Joya Mahak Oirame. Zoya, Aibu Ubuda, Mamitagi Pitari, Momo Noktuna Aibu, Kuptaba Makayengze. Aisu Table Adugi, Sierra Adu the Famduna, Joyaga Aiga, Table Adugi Makada, Kutka Samnaduna, Antiga Wari Makata Sanaki. Asumna, Zoya Amadi Ai, Lanchenba, Nuksi Pantung Oiki. Wari Tankak Matek Adu, Yamna Tawayana Parabatung, Kambi, Mapagi Manakta Sangduna, Wari Makata Ba Hang Sankre. Wari Asikaram Tobibuge, Adongi comment, feedback, like, Amadi share Tobiramo. Matanga, Nungai Wari Kayama Puduna Laksage. Thank you very much.